ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯊ꯭ꯔꯤ ꯑꯦꯟꯖꯦꯜꯁ ꯃꯦꯁꯦꯖꯀꯤ ꯁꯦꯔꯤꯁꯅꯤ꯫ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 18 ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯦ꯫ The fall of great Babylon. ꯕꯥꯕꯤꯂꯣꯟꯗ ꯑꯆꯧꯕ ꯕꯥꯕꯤꯂꯣꯟ ꯇꯨꯕ ꯑꯁꯤꯗꯒꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯀꯧꯊꯣꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯃꯁꯤ ꯅꯩꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ, ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯕꯥꯕꯤꯂꯣꯟꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯁꯨ ꯏꯁꯣꯔꯅ ꯄꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯤꯒꯗꯕ ꯑꯔꯣꯏꯕꯒꯤ ꯋꯥꯔꯅꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯃꯁꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ꯫ ꯁꯔꯒꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯎꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯏꯄꯥ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯁꯦꯟꯕꯤꯕ ꯃꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯃꯝꯕꯗ ꯂꯩꯔꯤꯕ ꯀꯌꯥꯕꯨ ꯅꯍꯥꯛꯅ ꯀꯧꯊꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ, ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯝꯕꯤꯗ ꯄꯤꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯐꯖꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯑꯐꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯕ ꯕꯥꯏꯕꯜꯒꯤ ꯃꯄꯥꯟꯅ, ꯔꯦꯚꯦꯂꯦꯁꯟꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯈꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯕꯅꯤ ꯏꯄꯥ ꯏꯁꯣꯔ꯫ ꯇꯣꯜꯂꯕ ꯅꯅꯥꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯄꯥ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯈꯤꯗ꯭ꯔꯕ ꯄꯥꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯏꯟꯁꯤꯟꯕꯤꯕꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯑꯗꯨ ꯄꯤꯖꯕꯅꯤ ꯏꯄꯥ꯫ ꯑꯗꯨꯅ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ, ꯑꯩꯉꯣꯟꯗꯁꯨ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨ ꯈꯛꯇ ꯉꯥꯡꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯗꯨꯅ ꯏꯄꯥ, ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯕꯥꯕꯤꯂꯣꯟꯗ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯃꯝꯕꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯖꯗꯨꯅ ꯏꯄꯥ, ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯃꯁꯤꯒꯤ ꯔꯦꯚꯦꯂꯦꯁꯟ 18 ꯑꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯤꯒꯗꯕ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯕꯥꯕꯤꯂꯣꯟ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯁꯦꯀꯦꯟ ꯑꯦꯟꯖꯦꯜ ꯃꯦꯁꯦꯖꯀꯤ ꯄꯥꯔꯠ 2, 3 ꯑꯗꯨꯗ ꯑꯩꯅ ꯅꯩꯅꯈ꯭ꯔꯦ ꯕꯥꯕꯤꯂꯣꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯅꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯥꯕꯤꯂꯣꯟ ꯑꯁꯤꯅ ꯇꯧꯕ ꯄꯥꯞ ꯑꯗꯨꯒꯤꯗꯃꯛ ꯃꯁꯤꯒꯤ ꯗꯟꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯁꯤꯗ ꯔꯦꯚꯦꯂꯦꯁꯟ 18 ꯑꯁꯤꯗ ꯐꯖꯅ ꯏꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯋꯥꯔꯅꯤꯡ ꯄꯤꯕꯤꯔꯕꯅꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯖꯣꯟ 3:16ꯗ ꯍꯥꯏꯕꯁꯦ, ꯏꯁꯣꯔꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯧꯕꯤꯈ꯭ꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯚꯨꯅ ꯐꯪꯉꯦ꯫ ꯄ꯭ꯔꯚꯨꯒꯤ ꯙꯔꯃ ꯁꯦꯝꯕꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯂꯦꯞꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯅ ꯀꯅꯥꯝꯇ ꯄꯥꯄꯤ ꯑꯃꯠꯇꯕꯨ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯁꯤꯕꯗꯣ ꯄꯥꯝꯗꯦ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯋꯥꯔꯅꯤꯡ ꯑꯁꯤ ꯄꯤꯕꯅꯤ꯫ ꯃꯁꯤ ꯑꯦꯅꯤ ꯆꯔꯆ ꯗꯤꯅꯣꯃꯤꯅꯦꯁꯟ ꯑꯃꯠꯇꯒꯤ ꯑꯇꯝꯅꯅ ꯉꯥꯡꯖꯕ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅ ꯉꯥꯡꯕꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯋꯥꯔꯅꯤꯡ ꯑꯁꯤ ꯄꯤꯔꯤꯁꯦ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯅꯁꯨ ꯃꯁꯤꯒꯤ ꯂꯧꯈꯠꯆꯕꯒꯤ ꯃꯔꯝꯗꯤ ꯑꯃꯝꯕꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯔꯅꯤꯡꯁꯦ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯃꯤꯟꯅꯁꯤ ꯔꯦꯚꯦꯂꯦꯁꯟ 18ꯒꯤ 1 and 2. After this thing I saw another angel come down from heaven. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯚꯦꯂꯦꯁꯟ 17 ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯔꯒꯗꯒꯤ ꯑꯇꯣꯞꯄ ꯁꯔꯒꯗꯨꯠ ꯑꯃ ꯀꯨꯝꯊꯔꯛꯄ ꯎꯔꯝꯃꯤ, having great power, ꯃꯉꯣꯟꯗ ꯁꯛꯇꯤ ꯌꯥꯝ ꯂꯩ. The earth was lightened with his glory. ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯄꯨꯝꯅꯃꯛ ꯉꯝꯃꯤ. And he cried mightily with a strong voice. ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯟꯅ ꯇꯦꯡꯊꯥꯈꯤ, saying, Babylon the great is fallen. ꯑꯆꯧꯕ ꯕꯥꯕꯤꯂꯣꯟ ꯑꯗꯨ ꯇꯨꯔꯦ, is fallen ꯇꯨꯔꯦ, is become the habitation of devil.
Saitangi fattaba bhutsingi kaidongpham oire, and the whole of every false spirit fattaba thawai khudingmaki prison kaisumsang oire, and case of every unclean and hurtful bird sengdaba tukutchaba usek khudingmaki sarang makhoigi makon makhoi adu oiduna laire haina Revelation 18 verse 1 to the high. When you see who is that mighty angel, asiki matikalaba sagadu dasi kanano, haibase equine. Amuk yeng minasi isnausa, masi equina Revelation 10 1 to the high. See the Sumnai mighty angel se kanano hana identify to say mana kumdaba matanda pitchi bize maki mangana ngal heaven a pretty bichum bituma. 10 1 to the I saw another mighty angel come down from heaven. Sagadagi kanba sagaduma kumdara porame clothed with a cloud. Laichin gi pigeon Shelami, a rainbow was upon his head, Maki Makokta, Sumthang Lerami, his face was as it were sun, Maki Mamai the Numitkum Ngalami, his feet as pillar of fire, Maki Makondo, Maigi, Maibungumna Werami, and he had in his hand a little book open, Maki Makuta, lighting Masama Hankopurami, he set his right foot upon the sea and his left foot on the earth, Maki Yethangba Makongna, Samudrada, Adug Oitangba Makongna Prithibida Tami, Hai, Masida. Aduna Masigi description the Pidiba, mighty angel Sekanano, Habadi, Sumtangi, Pigeon Sepa Mamaido, Numitkumna, Langba, the Gumakongdo, Maigi pillar gumna, Maigi Maibulgumna, Maigi Maibulgumna, Sakpa, Adugumba, Dokanano, Habamatam, Ikona Bible Gimatung Nadimasi, Masigi Akanba Sagatuda se Ikona, Prabhu Jisu Christani, has a Prabhu Jisu Christaje, Mas Angel Gumna, Ikona, Sangdamne. When the young Semase, Kanao means Nemasi Yanimo, Danen Twiki Wanda, Higo. At that time shall Michael stand up. Michael Laduna Lepkani, Michael Ladi. And got the great prince who standeth for the children of thy people. Nangi Migi Damak Lep Liba, Achauba, Ningtong Masa Aduna, Michael Haja, Aduman Ningtong Masa Aduna, Anna Matamadu de Lepigani Hamne. Must there shall be a time of trouble agini, Idiama Wabi Matamoigani, had a petty vidam to talk about Dugma Mongo agani, Adubu, Ishogi me Makadi can begin Hamne. Had a himbi like the Ikaba me Makado can begin and Danen Tweki one high. Adrekoni by Hebrew gi wida, Michael has the Kaino, having the Hebrew number 431 that ye have me. Magi meaning the who is like God have me. Shogaman of heaven. Aduna Michael have get that. Aduna Masimai Archangel Dubu, Equina Connect Quidigi Salva. Adubu Equina Sagada Equina Bible Lagi Kangamadu Sagada Quidigi Salvas. Quina Sagadut Singi Mako Haitare, Ishorgi Jesus King, Matunda Levize, Quina Saitani, Luciferni, Adugi Matunda Quina Grambilni, Adubu Michael Habse, Kanano, Hibamatam, the Bible Hibane, the great prince Habni. Adunas Ishorgi Sagadu Gambril, Natraga Luciferze, Equina, Kadamunda, Quina Prince, Haina, Adumina Maming Tonbado, Equina, Tangnade, Why Adubukai Gumbas Yorumbas, Adunas Day, Michael Habse, Kanano, Hibamatam, the Sida is Aikoina a Jut 1 Ginaida, Shiding Michael Isaac Kanano Habimatan Equing Minasico. Yet the Michael the Archangel, when contending with the devil, he disputed about the body of Moses. Aduna Moses Sire Ma Hinkalambagi Matam the Kanan Lai Michael Sinalai, Kanagamana Marijani, Saitanga, Equina Lucifer Marijaneva, does not bring against him a rallying accusation. But said the Lord Ibudi, Shonanum say Maga Marijanagide, Maran Sinaba have the Toti. Aduna takudi Michael Hepsi Kanano have them Kariguma Mana Akan Sagadu Mo Rambatara Mana Lucifer Katina Basekadum Langam. Maramdi Lucifer have a say Ishorgi Prabhu Sukrista Yang Matanga Leba, Dukumbangamba Saktini. Aduna Moses Pu Hinkalan Bata, Laiba, Kaukapa Live the Kanano, Michael Live the Kanano, Prabhu Jesu Christane, Mahakdana Saitanga Ko, Saitanga, Mayona Banganeva, Aduga, Sagadut Atana. Lucifer Gamayona Bungamoy, Madame de Maki Pangal, Mabu Sembi Bedal like a Sakti Ado, Adum Nasisu lady have say, Koina Matam Kudinda, Equina Kaukumsi, First Testament 4:16 the Zohamni, Ishoma Samuna, a whole Archangel gi contain Galoina Mahana Lakani Hamne, Christus Siva missing Katani Heavenly, Aduna Masida later, Masimilare is now some Matanga Muging say, Glory have said Carino,
हाइबने महाकी मतिक मंगाना हाइरिबा अचौबा सरगदुत असना कुमदरकपदा महाकी मतिक मंगाना पृथ्वी जी ngaली हाइबने सिनाउसा मदुदी अचौबा सरगदुत असे अखोना रेवलेशन 10 अदुगा होजि पागिबसिंग अदुगी मतुंग नति मसि कनासु नते जिसु ख्रिस्तानी जिसु ख्रिस्तना सरगदुत पुनमकी मकोक्ता महागना लुसिंगबु ओइना महागना लाइरिबनि हाइबसे अखोना काउखुमसे अखोगी चु कनबिबा मपुनि महाग ईश्वरसुनी अदुगा अखोगी दमकसु महा फ्रेंड्सनी हाइबसे ग्लोरी हाइबसे अखोना मु यंगबो मतमदा आई मतम याम लैतबना मरम बुदना सांगना सचररोगी सिनाउसन ग्लोरी हाइबसे करिनो एक्सोडस 33 गी 15:16 द मोसेस ना ईश्वर हाय ईश्वर ना हकिल ग्लोरी ना हकि मतिंग मंगा दो उठपिउ है अदु मतमदा ईश्वर ना लोय उठपिगिने है अदुगा एक्सोडस 34 गी 6 गी 7 दा असुम है मोसेस के ममांगदा मांगना लोय चलमी अदुगा ईश्वर गी लमचत अदु लामी लागतोमी and Lord merciful minusi chawba long suffering thauja laiba aduga pap ayona rambu kokpiba adugumba ishorgi lamsan makai do loina ma ekona Exodus 34 gi 6 7 da loi hai isnausa ai matam leite ai pazaroi nakoina screen da pabiro masida amamam ta point tawribse masida type se karino haiba matanda masina ishorgi lamchat adubu taibni hai glory habdi maduni ishorgi lamchat aduna roiba matamda अखोना पृथ्वी असिदा अरोइबगी क्राइसिस अतो लाक्टिंग ममंदा पृथ्वी असिदा कैदवा ईश्वर की लमचत ख्रिस्त की लमचत अखोइबु असोके मते नुसिबा दुगा अमकप लैत्रब ख्रिस्त की लमचत असिना पृथ्वी असे सिनब थुना ngalanगिने हमने हाइसे कमाइना ngalanगदौनो हाइबा मतंदा अखोइना ईश्वर की मिसिना अखोइ क्रिस्टियन ने हाइबा मिसिना ईश्वर की लमचत थवाय असेंबगी मपान हैथबिबा दुगी मपाना अरोइबा मतमदा अखोने अपोस्टल की मतमदा थवाय असेंबा हैथकिबने अदुमाइतना अरोइबा प्रभु जीसु कृष्ण एक लाक्टिंग ममांगदा अखोइद थवाय असेंबा हैथबिगिने थवाय असेंबगी मपाना ईश्वर की मिसिना क्रिस्टियन सिना ख्रिस्त की लमचत अदो मखोइगी वंगंग संग लमचत मपंग फाना उठकिनी अदुगा ईश्वर की अफव पाउजे पृथ्वी मपंग खुदिंगमता सिनबथुंगना संदोकनी मदुगी मपानानी अदुना पृथ्वी से ईश्वर की मतिक मंगाना पिक थनगनी हैबसे मरमदि ईश्वर की लमचत उकदबु मरमदि पृथ्वी से असुकी मतिक फत्रबा पामना थलबा ईश्वर की लमचत अदुदगी हंथरे हैबसे मसीगी दमक्तनी इसिनाउसिंग अदुगा इखोना हुजि पाखिबा अदुगी मतुंग इना इखोना जेंगसे अदुना बाबिलोन हैबसे कनानो हैबसे इखोना मुचंगसनसे अइना थर्ड इखोना सेकेंड एंजल मैसेज की मरमदा मदुदसु अइना फजना हाइजख्रबनी इसिनाउसिंग ट्रेंजर मैसेज हैनबदा बाबिलोन हैबसे कनानो इखोना रेवलेशन 17 की 5 6 पामिनसे and upon her forehead was a name written magi marai bukta ming ama I mystery Babylon the great the murders of harlots oktabesingi mama angakpi Babylon ko asaubi angakpi Babylon oktabesingi mama an abomination of that typically quite to sabi habini verse 6 I saw the woman drunken with the blood of the saints haidibi Christian singbu aduguma nupi asina hatli habini मखोगी प्रभु जीसु ख्रिस्ट थवाई थाकिबा मिसिंग अदु इ थई हैबनी अइना माबु उबो मतमदा ngai हैब मदुना अखोना बेबीलोन हारिबसे कैनो कांदा मसिना हैबदि मदर ऑफ हालोट ओक्तबे सिंगी ममा हैबनी बाइबल की मतुंग नदी सिनाउसन अखोना रेवलेशन 12 ता है मसिदा उरिबा नुपी अदुदी नुपी असेंगबि नुपी अदुना कैनो ईश्वर की असेंगबा चर्चपनी ओक्तबि नुपी असिना करिबनो हैबदि ओक्तबि चर्चनी अदुना बाबिलोन हैबसे मसिगी टेक्स्ट असना इराइलाइना खंगे मदुदी मसिदी पृथ्वी ओक्तबे सिंगी ममा हैबनी सिना मर्डर चर्चने अदुगा माइदि ममा लाइरबनिना माकी मसानुपि सिंगी डॉटर चर्च सिंग लेबम तुई अदुना मसी ओक्तबे नुपि ngakतनि ओक्तबे हैबगी मरमदी ईश्वर की असुंब लंबी तो सत्तबा ईश्वरना ताकपि तंबीबा बाइबल हैबदुगी मतुंगना ओना तैनबा ख्रिस्त की लंबी अदु सत्पगी महत्ता अदुगुंबा ओक्तबेनी अदुना मसी पृथ्वीदा लाइरबा चर्च डिनोमिनेशन खुदेमुना थोलकिबा अदुगुंबा मर्डर चर्च अदुबु अखोइना खंगनै मसी कनानो हैबा मतंदा मसीदे पार्ट अखोइना मसी सरु अहुमनी अखोइना बाबिलोन हैबसिदा सेमिजे अदुना अखोइना मसी अहानबदा कनानो हैबा मतंदा मसी अखोइना रोमन कैथोलिक चर्चनी अदुगा मागी डॉटर सिंग हसिना प्रोटेस्टेंट चर्च सिंग अदुबु बाइबल की मतुंगिना सत्तबा माकी अनिंगबगी मतुंगिना चलिबा संडे ngakतुना माकी मतुंग इंदुना चलिबा बाइबल की ओना तैनबदा ताकलिबा प्रोटेस्टेंट चर्च सिंग असे मसिबु अखोइना मागी डॉक्टर सिंह हैना खंगनै मसिबुनी अइना हैबा नते इचनाउ सिंह बाइबल हैबनी अदुना एगे सेकेंड एंजल की मैसेज तो मदुदा मुन्ना येंगबिउ हैबसनी अदुगा
ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯍꯥꯠꯈꯤꯕ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯃꯥꯅ ꯃꯤꯁꯤꯡ ꯑꯁꯦ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯤꯒꯤ ꯗꯟꯗꯤꯁꯦ ꯐꯪꯒꯗꯕꯅꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯇꯦꯛꯁ ꯄꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯝ ꯀꯣꯇꯦꯁꯟ ꯂꯩ ꯑꯗꯨꯕꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯀꯣꯇꯦꯁꯟ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯁꯤꯒꯤ ꯀꯣꯇꯦꯁꯟ ꯑꯃꯈꯛꯇꯪꯁꯦ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯁ꯭ꯀꯣꯠꯁ ꯆꯔꯆ ꯍꯤꯁꯇ꯭ꯔꯤ ꯏꯟ ꯖꯣꯟ ꯗꯥꯎꯂꯤꯡ ꯗ ꯍꯤꯁꯇ꯭री ꯑꯣफ ꯔꯣꯃꯥनिꯖꯝꯒꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯁꯤꯗ ꯍꯥꯏ ꯑꯩ ꯑꯗꯨꯝ ꯄꯥꯔꯔꯣꯏ ꯑꯗꯨꯅ ꯋꯥꯜꯗꯦꯟꯁꯤꯌꯟꯁꯤꯡ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯐ꯭ꯔꯥꯟꯁꯇ ꯍꯥꯠꯈꯤꯕ ꯋꯥꯜꯗꯦꯟꯁꯤꯌꯟꯁꯤꯡꯁꯦ ꯃꯈꯣꯏꯅ ꯃꯤꯂꯤꯌꯟ ꯑꯃꯅꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯁꯤꯗꯩ ꯍꯥꯏ 900,000 Orthodox Christians were slain in less than 30 years after the institution of the order of Jesuit की order से लिंखपा मतमदा अखोइना 900,000 को Orthodox Christians सिंगे मखोइना Roman Catholic Church की ताकि तंबीबगी मरक्ता लेबे सिंगे अदुमाइना हाट के है किसिना The Duke of Alba boasted of having put to death in the Netherlands 36,000 by the hand of common educationer during a space of a few years. Milising kuntra taru hat ke asmai to dana mokhoina inquisition jina hat ki bje asok mating game sida hai ko torture otan 150,000 within 30 years sahi kuntra da 150,000 mokhoina hatli hai madu da nate asmaina record se yam lai adubu hairi bising ase man hat ki bising asigi ꯑꯩꯈꯣꯏꯅ ꯑꯁꯦꯡ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯇꯤꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯀꯣ ꯃꯥꯅ ꯀꯌꯥꯝ ꯍꯥꯠꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯎꯠꯄ ꯉꯝꯃꯣꯏ ꯍꯥꯏ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯁꯦ 100 million ꯊꯥꯎꯖꯟꯒꯨꯝꯕꯀꯣ ꯍꯥꯠꯂꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯠꯈꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯂꯩꯇꯦ ꯍꯤꯠꯂꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯈ꯭ꯔꯕ ꯍꯤꯠꯂꯔꯁꯦ ꯃꯁꯤꯅ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯠꯄ ꯉꯝꯗꯦ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯁꯤꯈꯤꯕ ꯃꯁꯤꯡꯗꯒꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯍꯥꯠꯄꯗꯣ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯦꯜꯂꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯋꯥꯔꯅꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯁꯦ ꯑꯩ ꯀꯣꯇꯦꯁꯟ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯀꯣꯇꯦꯁꯟ ꯃꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯌꯥꯝ ꯏꯔꯔꯣꯏ ꯃꯥꯅ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯒ꯭रीक ꯋꯥꯍꯩ 409 की मतुंगने महान लेखा ताबा हाइबदि अचुंब लंबी चलंबदगी अखोइना बाइबलना हाइबदुगी मतुंगना चलंबदुगी लेखा ताबा एपोस्टेसी हाइबनि अदुगे हैबिटेशन हाइबगी मतुंगना ग्रीक की 2730 की मतुंगना दि मसिना शैतान की काइदोंफम ओय हाइबनि मसि होल हाइबसु मागी प्रिजन हाइबनि फॉल स्पिरिट हाइबसु अनक्लीन स्पिरिट आदि इविल स्पिरिट को फत्तबा मयांग लेबनि के जाइना अखोइना कैसुम संग हाइबनि मसिदा लैरिबा कैसुम संगिदा लैरिबजे कनानो हाइबमतना सेंगदबा तुखचबा उचेकसिंग हाइबनि मोरैना क्रॉस हॉक्स लाइरे ईगल बल्चर अदुना अखोइना साइंग चाबा जीवसिंग को अखोइना मणिपुरदा हाइरस पृथ्वी मफम खुदिंगदा लैरिबा साइंग चाबा जीवसिंग उमाइबी अदुना अखोइना क्वाक अदगी सिलेरे लैरिबा खुदिंगमक्सिंग असे पल्सर असिना सिंगबसिंग असे मखोय असिबनेबा मखोयसे मखोयगी काइदोंफम से रोमान कैथोलिक मसिदा अनक्लीन बर्ड हाइबगी आटदि मखोयजे कैनो खना असुकी मते मखोय हाइरिबा चर्च असिदा मी हाटपा मीगी सदोंग चाबा अदुना मीगी पुंसी मांगनायगी दमक थबक तौबा शैतानगी काइदोंफम ओइबा शैताना कंट्रोल तौदुना लेबा लुचिनबा सिंगा मसि पिक थल्ली हाइना मसिदा हाइबनिको मसिने अदुना माना लेखा ताबसे मसिने एखोने सेकंड एंजल मेसेज अजु रेवलेशन 14 की आयत जाने Babylon is fallen, that great city, because she made all nations drink of the wine of her fornication. Mana oktaba tawbigi thabato pithibida leba khudingmakpu thalle habni. Kone verse 3 yangchi sida for maramdi karigino hakata ishona warning pibigi maramdi for all nations have drunk of the wine of the wrath of her fornication. Magi oktabi tawbigi thabak ado ngawbigi thabado yu ado than khre habni. Oktabi ekhona mamang dusne nakhre masidi karineba unlawful alliance अखोने ईश्वर तीनों हाइबा यादबा अदो मधु पृथ्वी का अखोगी चर्च का समिनबा हाइबसे ईश्वर यादे मधुगुंबदुनिको मधुनिसिदा हाइसे किंग्स ऑफ द अर्थ हैव कमिटेड फोर्निकेशन विद हर किंग्स ऑफ द अर्थ हाइने रिप्रेजेंट तोइदे पृथ्वीदा लैरबा सरकार सिंग असिना मागा समिनरे हाइबनि अदुना माका लोइनना मागन हाइबिगी मतुंगना चले ईश्वरना अखोने गवर्नमेंट चर्च का अखोने पृथ्वी की सरकार का समिनबा से यादे मसिने and the merchants of the earth are wax rich through the abundance of her delicacy. Her delicacy habigi meaning the luxury habni. Aduna mahaki haidi Roman church ki mahaki luxury oine hingba asigi mapana prithvi da lairiba
ꯃꯔꯆꯦꯟꯁꯤꯡ ꯂꯂꯣꯟꯕꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯩꯈꯣꯏꯅ ꯀꯝꯄꯦꯅꯤꯁꯤꯡ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯀꯅꯥꯒꯤ ꯃꯄꯥꯅ ꯏꯅꯥꯛ ꯈꯨꯜꯍꯟꯕꯅꯣ ꯍꯥꯏꯕꯗꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯑꯀꯤ ꯑꯃꯧꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯄꯥꯅ ꯏꯅꯥꯛ ꯈꯨꯜꯍꯟꯕꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯕꯔꯁ ꯑꯩꯈꯣꯏꯅ 2ꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯁꯦ ꯀꯩꯗꯧꯕ ꯐꯠꯇꯕ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯐꯝꯅꯤ ꯁꯥꯗꯣꯡ ꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯇꯧꯔꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯒꯤ ꯃꯣꯔꯦꯂꯤꯇꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯈꯤꯗ꯭ꯔꯦ ꯅꯈꯣꯏꯅ ꯄ꯭ꯔꯦꯗꯣꯐꯥꯏꯜ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯂꯩꯁꯤꯗ ꯑꯩꯈꯣꯏꯅ ꯖꯔꯃꯟꯗꯀꯣ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯁꯁꯤꯡ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯃꯥꯗꯔꯁꯤꯡ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯄ꯭ꯔꯤꯁꯁꯤꯡ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯂꯦ ꯃꯈꯣꯏꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ 3,700 ꯃꯈꯣꯏꯅ ꯁꯦꯛꯁꯨꯑꯦꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯏ ꯍꯥꯏꯅ ꯃꯁꯤꯗ ꯑꯩꯒꯤ ꯅ꯭ꯌꯨꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯤꯌꯨ ꯑꯩ ꯌꯥꯝ ꯄꯥꯔꯔꯣꯏ ꯑꯗꯨꯒ ꯅꯦꯜ ꯃꯦꯛꯗꯣꯅꯥꯅ ꯍꯥꯏꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯕꯥꯏ ꯁꯦꯀꯨꯂꯔ ꯁ꯭ꯇꯦꯟꯗꯔꯗ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟꯗꯔꯗ ꯌꯦꯡꯕ ꯃꯇꯝꯗ ꯗ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯏꯁ ꯑꯦ ꯀꯔꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯣꯠꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯅ ꯍꯥꯏ ꯑꯁꯨꯝꯅ ꯑꯗꯨꯒ ꯄꯦꯅꯤꯟꯁꯥꯜꯚꯤꯌꯥꯗꯁꯨ ꯑꯉꯥꯡ 1,000,000 ꯄ꯭ꯔꯤꯁ 3 ꯂꯣꯝꯅꯀꯣ ꯃꯈꯣꯏꯅ ꯁꯦꯛꯁꯨꯑꯦꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯕꯅꯦꯀꯣ ꯆꯍꯤ 60 ꯔꯣꯝꯗ ꯑꯗꯨꯒ ꯄꯣꯞꯅꯁꯨ ꯀꯣ ꯑꯁꯤꯒꯨꯝꯕ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁ꯭ꯀꯦꯟꯗꯜ ꯑꯁꯤꯒꯤꯗꯃꯛꯀꯣ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯥꯛꯄꯤꯅꯕ ꯑꯗꯨꯅ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝꯁꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯗꯣ ꯃꯁꯤꯗ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯌꯨ ꯑꯗꯨ ꯊꯜꯂꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛꯀꯤ ꯌꯨ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯏꯔꯁꯨ ꯁꯕꯥꯠ ꯍꯥꯏꯕꯁꯨ ꯃꯥꯅ ꯄꯤꯔꯤꯕ ꯁꯟꯗꯦ ꯍꯥꯏꯕꯁꯦ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯧꯗꯣꯛꯄꯅꯣ ꯃꯍꯥꯛꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯍꯧꯗꯣꯛꯄ ꯁꯕꯥꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯂꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯨꯇꯤ ꯊꯥꯔꯤ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛ COVID-19ꯒꯤ ꯃꯔꯝ ꯑꯁꯤꯁꯨ COVID-19 ꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯃꯈꯣꯏꯅ ꯍꯥꯏꯕꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯉꯥꯛꯇꯕꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯗꯨꯅ COVID-19 ꯊꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯀꯌꯥꯃꯔꯨꯝ ꯁꯤꯔꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅꯀꯣ ꯃꯁꯤ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯊꯥꯖꯔꯒ ꯃꯍꯥꯛꯀꯤ ꯑꯁꯤꯒꯤꯅꯆꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯀꯔꯕꯥꯔꯋꯥꯂꯥ ꯀꯝꯄꯦꯅꯤꯁꯤꯡꯅꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯜꯍꯜꯂꯦ ꯀꯃꯥꯏꯅ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯜꯍꯟꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇꯒꯤ ꯍꯦꯟꯅ ꯂꯛꯖꯔꯤ ꯑꯣꯏꯕ ꯆꯔꯆ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟ ꯍꯥꯏꯔꯣ ꯑꯃ ꯍꯥꯏꯔꯣ ꯑꯀꯦ ꯑꯃꯧꯒꯤ ꯊꯕꯛ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁ ꯑꯦꯁꯇꯔ ꯚꯦꯂꯦꯟꯇꯥꯏꯟ ꯍꯥꯂꯣꯋꯤꯟ ꯑꯗꯨꯒ ꯈ꯭ꯔꯤꯁꯅꯤꯡꯁꯤꯡ ꯑꯗꯨꯒ ꯐꯥꯔꯁ ꯀꯃꯨꯅꯦꯟ ꯕꯥꯔꯗꯦ ꯑꯁꯤꯅꯆꯤꯡꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯍꯣꯂꯤꯗꯦ ꯃꯌꯥꯝꯁꯦ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯆꯔꯆꯇ ꯂꯩꯕ ꯅꯠꯇꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯄꯦꯒꯥꯅꯤꯖꯝ ꯉꯥꯛꯇꯅꯤ ꯃꯁꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯨꯁꯜꯂꯛꯄꯅꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯔꯤꯖꯤꯟ ꯀꯃꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯗꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯒꯤꯐ ꯂꯩꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯈꯨꯗꯣꯜ ꯂꯩꯕ ꯃꯇꯝꯗ ꯁꯦꯝꯂꯤꯕ ꯍꯣꯂꯤꯗꯦꯁꯤꯡꯒꯤ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯤꯡꯉꯥꯏ ꯑꯍꯥꯎꯕ ꯑꯩꯈꯣꯏꯅ ꯑꯦꯁꯇꯔ ꯑꯦꯛ ꯕꯅꯤ ꯈꯪꯗꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯍꯥꯎ ꯑꯊꯨꯝ ꯈꯪꯗꯦ ꯂꯩꯔꯤꯕ ꯐꯤꯖꯣꯟ ꯗ꯭ꯔꯦꯁ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯈꯨꯗꯝ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯅ ꯁꯥꯔꯒ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯃꯅꯤ ꯃꯨꯛꯇꯥ ꯃꯃꯜ ꯌꯥꯝꯕꯁꯤꯡ ꯑꯁꯦ ꯁꯥꯔꯒ ꯃꯈꯣꯏꯅ ꯌꯣꯜꯂꯒ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯕ ꯑꯁꯤꯅ ꯂꯂꯣꯟꯕ ꯇꯧꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯏꯅꯥꯛ ꯈꯨꯜꯍꯟꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟ ꯍꯥꯏꯔꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯁ꯭ꯀꯨꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤꯅꯤ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯂꯣꯟ ꯏꯇꯤꯛ ꯍꯥꯏꯔꯁꯨ ꯑꯗꯨ ꯏꯖꯨꯀꯦꯁꯟꯒꯤ ꯍꯥꯏꯔꯁꯨ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯂꯛꯖꯔꯤꯒꯤ ꯃꯄꯥꯟ ꯍꯤꯡꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜꯁꯤꯡ ꯃꯈꯣꯏꯒꯤ ꯄꯣꯞ ꯑꯗꯨꯒ ꯄ꯭ꯔꯤꯁꯁꯤꯡ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯚꯔꯁ 4ꯗ ꯍꯥꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯚꯔꯁ 4ꯁꯦ ꯑꯃꯨꯛ ꯌꯦꯡꯖꯤ And I heard another voice from heaven saying, Come out of her, my people, that be not partaker of her sin, that ye reach not of her plague. ꯑꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯅꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯃꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯅꯈꯣꯏ ꯕꯥꯕꯤꯂꯣꯟꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯟꯗꯦ ꯀꯤꯄꯔꯒꯤ ꯆꯔꯆꯁꯤꯡꯗ ꯅꯈꯣꯏ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯤꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯞ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ
ꯃꯍꯥꯛꯀꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯄꯥꯞꯀꯤ ꯁꯔꯨꯛ ꯑꯗꯣ ꯌꯥꯗꯅꯤꯡꯉꯥꯏ ꯃꯍꯥꯛꯅ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯍꯥꯛꯀꯤ ꯆꯩꯅꯥꯈꯣꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 16ꯗ ꯄꯤꯔꯤꯕ 7 ꯄ꯭ꯂꯦꯛꯁꯟꯁꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯍꯩꯊꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯅꯤꯡ ꯑꯗꯨ ꯄꯤꯔꯤꯕꯅꯤ ꯏꯁꯣꯔꯅ ꯍꯥꯏ ꯖꯣꯟ 10:16ꯗ ꯍꯥꯏ other sheep I have which are not of this fold ꯑꯁꯦꯡꯕ ꯆꯔꯆ ꯑꯁꯤꯗ ꯁꯤꯗꯒꯤ ꯅꯠꯇꯕ ꯑꯩꯒꯤ ꯌꯥꯎ ꯀꯌꯥꯃꯔꯨꯝ ꯂꯩ ꯍꯥꯏ them also I must bring ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯅꯤ they shall hear my voice ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯒꯅꯤ there shall be one fold and one shepherd ꯃꯗꯨꯗ ꯌꯥꯎꯁꯪ ꯌꯥꯎꯀꯣꯟ ꯑꯃ ꯂꯩꯒꯅꯤ ꯌꯥꯎꯁꯟꯕ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯆꯔꯆ ꯑꯃ ꯂꯩꯒꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯁꯐꯔꯠ ꯑꯃ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯁꯇꯔ ꯑꯁꯦꯡꯕ ꯌꯥꯎꯁꯟꯕ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯈꯨꯗꯤꯡꯃꯛꯁꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯦꯊꯣꯂꯤꯛꯇ ꯂꯩꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯇꯦꯁꯇꯥꯟꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯆꯔꯆ 7 days ꯁꯕꯥꯟ ꯉꯥꯛꯏꯕ ꯑꯔꯣꯏꯕꯒꯤ ꯔꯦꯝꯅꯥꯟ ꯆꯔꯆ ꯑꯁꯦꯡꯕꯒꯤ ꯆꯔꯆ ꯑꯁꯤꯗꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯀꯧꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯤꯡ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯑꯣꯏꯒꯦꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯁꯣꯔꯅ ꯂꯣꯏꯅ ꯑꯔꯣꯏꯕꯒꯤ ꯋꯥꯔꯅꯤꯡ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯅ ꯀꯧꯒꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯃꯁꯤꯒꯤ ꯋꯥꯔꯅꯤꯡꯁꯦ ꯇꯥꯔꯒ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯔꯆꯁꯤꯅ ꯐꯪꯂꯤꯕ ꯗꯟꯗꯤꯁꯤꯡ ꯑꯗꯣ ꯃꯗꯨ ꯐꯪꯉꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯄꯤꯔꯤꯕꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯚꯔꯁ 5ꯇ for her sins have reached unto heaven ꯃꯍꯥꯛꯀꯤ ꯄꯥꯞꯁꯤꯡ ꯑꯁꯦ ꯁꯔꯒ ꯌꯧꯈ꯭ꯔꯦ for God had remembered her iniquity ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯃꯥꯅ ꯇꯧꯈꯤꯕ ꯃꯁꯤꯒꯤ ꯆꯔꯆꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯏꯁꯣꯔꯅ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯕꯥꯕꯤꯂꯣꯟꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯇꯧꯔꯤꯕ ꯄꯥꯞ ꯑꯁꯤꯅ ꯁꯔꯒ ꯌꯧꯒꯅꯤ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯅ ꯗꯟꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯌꯧꯒꯅꯤ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯅꯦꯁꯅꯦꯜ ꯁꯟꯗꯦ ꯂꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯉꯥꯛꯇꯕ ꯌꯥꯗꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯁꯦꯡꯅ ꯉꯥꯛꯇꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯊꯣꯛꯏꯕꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯉꯥꯛꯇꯕꯒꯤꯅꯤ ꯃꯁꯤ ꯁꯦꯡꯅ ꯉꯥꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯀꯣꯚꯤꯗ ꯂꯩꯅꯥ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯨ ꯑꯃꯠꯇ ꯐꯜꯂꯣꯏ ꯃꯁꯤ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛꯁꯤꯅ ꯏꯜꯂꯛꯀꯅꯤ ꯃꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯔꯛꯀꯅꯤ ꯆꯠꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯞ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯅ ꯇꯨꯃꯤꯟ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯑꯗꯨ ꯄꯤꯔꯒꯅꯤ ꯍꯥꯏ reward her even as she rewarded you ꯅꯈꯣꯏꯗ ꯃꯍꯥꯛꯅ ꯇꯧꯈꯤ ꯃꯅꯥ ꯄꯤꯕꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯁꯔꯨꯛ ꯑꯅꯤ ꯍꯟꯅ ꯄꯤꯌꯨ double unto her double according to her works ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯨꯛ ꯑꯅꯤ ꯄꯤꯌꯨ in the cup which she had filled to her double ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯂꯤꯃꯤꯠ ꯈꯨꯗꯤꯡꯃꯛ ꯂꯩꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅꯤ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 13ꯒꯤ ꯍꯥꯏꯗꯤ ꯊꯥꯡꯅ ꯍꯥꯠꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯃꯤꯕꯨ ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯌꯥꯜꯂꯒꯗꯤ ꯃꯍꯥꯛꯄꯨꯁꯨ ꯊꯥꯡꯅ ꯁꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯔꯣꯃꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛꯇꯣ ꯇꯧꯒꯅꯤ ꯃꯥꯅ ꯗꯥꯔꯛ ꯑꯦꯖꯦꯁꯀꯤ ꯃꯇꯝ 538 790 ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯅ 2013 14 9 ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯆꯥꯏꯅꯤꯁ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡ ꯑꯣꯜꯃꯥꯏꯇꯤ ꯒꯣꯗ ꯆꯔꯆꯀꯤ ꯃꯤꯁꯤꯡ ꯍꯥꯠꯈꯤꯕ ꯑꯣꯠꯈꯤꯕ ꯅꯩꯔꯤꯕ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯌꯥꯝ ꯐꯪꯕꯅꯤ ꯃꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯁꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯏꯅꯤꯁꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯋꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕꯅꯤ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯤ ꯏꯁꯣꯔ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯡꯗꯤ ꯏꯁꯣꯔ ꯈꯪꯕꯅꯤ ꯈꯪꯕ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯕꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯥꯠꯄꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥꯗꯤ ꯄꯥꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯕ ꯚꯔꯁꯁꯤꯡ ꯑꯁꯦ ꯄꯥꯕꯤꯌꯨ ꯚꯔꯁ 7ꯗꯁꯨ ꯍꯥꯏꯕꯅꯤ ꯃꯥ ꯃꯁꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯒ꯭ꯂꯣꯔꯤꯐꯥꯏ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯥꯅꯀꯣ ꯌꯥꯝꯅ ꯂꯛꯖꯔꯤꯁ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯖꯔꯤ ꯑꯣꯏꯕ ꯆꯔꯆꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅꯤ ꯃꯥꯒꯤ ꯐꯤꯖꯣꯟ ꯗ꯭ꯔꯦꯁ ꯆꯔꯆ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯛꯖꯔꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯦ ꯃꯥꯒꯤ ꯐꯤꯖꯣꯟꯁꯨꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕꯒꯤ ꯐꯤꯖꯣꯟ ꯑꯗꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯥꯝꯅ ꯂꯛꯖꯔꯤ ꯑꯣꯏꯅꯀꯣ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯆꯔꯆ ꯅꯦꯝꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯜ ꯇꯥꯡꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛꯇꯣ ꯃꯈꯣꯏꯅ ꯂꯩꯇꯦꯡꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯂꯩꯔꯦ ꯃꯊꯪ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯚꯔꯁ 9ꯗꯒꯤ ꯅꯈꯣꯏꯅ ꯄꯥꯕ ꯇꯥꯔꯦ ꯅꯈꯣꯏꯅ ꯆꯥꯅ ꯄꯥꯕꯤꯔꯣ ꯄꯥꯕ ꯃꯇꯝꯗ ꯀꯩꯗꯧꯒꯦꯗ ꯕꯥꯕꯤꯂꯣꯟꯗ ꯐꯪꯉꯤꯕ ꯗꯟꯗꯤꯁꯤ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯀꯥꯔꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯍꯥꯛꯀ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯦꯡꯊꯥꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯂꯣꯟ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯩꯔꯔꯣꯏ ꯚꯔꯁ 12 13ꯗ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤ ꯂꯂꯣꯟ ꯄꯣꯠꯇꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯁꯤꯅꯆꯤꯡꯕ ꯑꯗꯩ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯇꯦꯡ ꯚꯔꯁ 13 ꯁꯤꯅꯥꯃꯣꯟ ꯑꯣꯗꯣꯔ ꯑꯣꯏꯟꯃꯦꯟꯁꯤꯡ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯀꯩꯗꯧꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯁꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯆꯔꯆꯀꯤ ꯃꯦꯝꯕꯔꯁꯤꯡ ꯄꯨꯝꯅꯃꯛꯅ ꯑꯗꯨꯒ
Roman Catholic na church na luchingba ake amogi lairibu khudimose mokhoina laibane lauriga mokhoina ina khunbane adugumba sing ado amata lairaroi habni aduga acha chana thangna verse 13 da chana thangna bagi lairibu khudam asiju lairaro habni ai masigi manamda de pajaro ai part 2 bokti aina naningbane adubu nenaro ngasi ide anum aroi bidaina khoina samjalasi aduna na khoina yengo masi mahana phangadaba dandi aduni verse 20 da hai rejoice over her harao magi matakta thou heaven sargada lairibasing ye holy apostle asengba pakhon chapasing prophet maitosing for God had avenged you on her nakoida pakhon chapasing nakoida hat kiba ishorgi khichanjing hat pigidama manghonda laman khume madugidama harao hebni aduga verse 24 jina paraglo shalase in her was found manghonda phangeko found the blood of prophets koigi maitosing hat kibagi ido manghonda phange and of saints the Christians in hapagi ido mangonda phange and of all that were slain upon the earth pithibida siriba mayamse punamakse magi ije kadawa mangonda phange hamni pithibida thokiba lan khangde lagibu khudimase makogi roman gi jajuching makogi question tharangi matungina loina thokiba ngatani aduna ishorgi maitoksing hatpa adugi ishorgi missing hatpa khudim adugi I ado mangonda phange adugi dama isinausing mahana tawgibudugi matungina aroiba matamda Prabhu Jisuna laktingi mamangda mahakpuko dandi pigini isinausang hairiba dandi aduda aikhoju mahaka matung inna saminaduna lairaba mahaki matung induna saminaduna lairaba mahana takpi tambiba arambasing ase aikhoina induna satuna lairaba adu aitaragadi mahana phangkiba dandi khudimase aikhoida phangani habni du phangdana ngaigidama ishona aikhoida akanbu warning ase pirimni Revelation 13 gi 9 10 daju haibse saatubu khuramganu magi mutibu khuramganu magi khudambu khuramganu haibdo madu ishona piribini adugidama sini karigino haidi mongonda dandi pigedore madugidama thorebni aina aroiba sinausang nakoina karigumba rom hairiba churchida nakoi leramaba adu natraga atopa protection churching aikhoina nomaji numita ngaktuna leiriba haidi maramna bible gi matungna nomaji numita ngaw haina kaiduwongcho bible da haiba leite sinausang aigi sermon kya haikre adubu aigi sermon achumba haibasing je mina di taningde aranba mina bible da jumpham oidaba sermon kya de mina yam yengbe adubu aikhoina khangi adubu achumba gi matungna nakhoina achumba ji gi matung ina chatke haragadi hairiba sida nakoi tholo madu matamda ishona nakoi kanbini madugi dama aina nungsiba kanwe aina ishogi nungsiba kanwe na appeal tawjari amambada lairagumsi aikhoina ikaigumsi adugi mata ishogi achumba lambi aduda lalaga achumba adu thirase hojik Prabhu Jisuna lakpaje nakhre achumba dugi matung ina chatse bible na haiba adu khaktangi matung ina chatse bible gi text ama khaktana aikhoina bible gi achumba letpa yaroi text mayam aikhoina thidoraga isa na khangdoraga naina minasi habsini tabriba mayam da ishona bopi bo ashnu aikhoina ai mingonda su nakhoigi nachinaw singdasu aikhoina masigi opao sina aikhoina sandokpiu masina roiba warning ni प्रार्थना तौसे सगदा लेबे पाइ स्वयं थागसरे पा अमम्बदा बाबिलोन दा लेबसिंग इपा नाना कौथोली नुसिना कौथोपिरी हाइबा सिदा इपा एखोना कौबा सेना ना कौबा से तादना अमम्बदा लेबे इसिना क्या ना क्या सुंबल बिदा लापंग मनबियो प्रभु यीशु की नाम ले खुरम जरी आमेन।